Phoubala maning Leikaida Kuki Khutlai Paibashing Nongmei Kapshinduna Laldarakhre Khungakliba Khunjasing Handuna Kapnakhre Bisnupur District ki Moirang Police Station ki manung chanba Phoubala maning Leikaida Kuki Khutlai Paibashing Nongmei Kapshinduna Laldarakhre Hairiba thodok asi ngarang numidang pung 9:45 rom tarakpa matamda thokibani Thodok adugi matangda mafum adugi khunjasing amadi aikoigi paumina pirakhiba report ki matung inadi Kuki Khutlai Paibashing ahanbo oina numidang pung 9 rom taba matamda Phoubala maning Leikaida Nongmei round khara kapsilakhe Madugi matung pung 9:45 rom tarakpa matamda amuk hana Nongmei kapsilakpadagi khungakliba khunjasing nasu hanjuna maike animakta nongyai matung pung 12 henba fawba matat oina khut thoknaki khut thokna baduda asok apan amata yaukhiba leite hari Moirang Phoubala maning de ko moi Kuki military sing pung 3 makha da moi Nongmei round kun mu hena kap tharakpadagi khoirom gi khunga pha khunja sing nasu halla kape adugi matung ta poina pung baro amabo adum nakalani marakta khuthok nai dum pung baro khare henbo asi adu asopan misi mina pawde hoje pogi oina ti leitari Hoji ayuki ma adugi thodok makha ta ayuki oyo pawsu leite ko ayuki oiba pawsu kachu thodok leitre hojukti hojik oina ngarang se turbung bangla su me ami photom je leina ko aw adugi thodok sing leire adu leire leiringe mak tudang asigi ngarang nungdang amo thing moi kapsalak pu mayam ni ke haina blai mayamna mai khoi khunja mayam ni ke phongdong no lege ba haina ba ngarang khunja mayamna changba ngamdaba khoigi repeat action force na thingbadu isagi lamdabauda isagi lamda change yadabagi khunja mayamna nungaitaba penadaba mayam thoeba hoi thoedi khoigi isagi lamda oina changbabauda repeat action force na thingisi kari maramgi no haibe pot moi masada question mayam hangnei khoigi moyang paja singna laiba lamdai laiba paja mayamna isagi khun isagi lamda changjage haibauda hojik paliba manipur lenga amadi center lenga na tawbiri se karino haibigi wahang ama kanna hangeba hojik ada ngarang se chawakna mi samai mathak chu thre ko aw adu chokra matungda hojiksi moirangi maikai adigi adom nakagi maikai adi makha ta na khong sing na wi ke dei makha taba khongyang se moi kokomin silakpa gi wa ngai ri haitare hojik adugi misi mina di haude asopan nangamnina hojik makha taba hojik mayam gi oiba hojik asokpa jo hojik fosta da leiba yaunari hojik kitang condition luba ko adu dona masigi ngasi nongnini si manungda amuk chap chaba phire am lepak tu ma lei na wakhan chawakna hojik phauda akhoi ngarang thokuda ka hena khra hena phim nu sokpoje mi kya mukai oiba ge khange mi ngarang ma ke mi hojik purai se aina moirang gi oina puwani adu bisempur da su pukhatpa yawi adu eni imphal lom da su pukhatpa yawi adu na khoi moirang lom dagi di ngarang atheng bawda mi mari manga bawdi pukhalleba moirang community health center dagi ka hena sokumi yawbro yawi makhongda nomaina panba yawi adagi mamai mamit khoi gi nesenna ba da su yawi mi do aduki matik yamamnina hoi aduna moirang community health center da treatment paset pira matungda athengbada kitang phibam nungai tabdagi imphal lom da pukhatpa su yawi hoi